National Highway Singda UNCgi Matam Kaktaba Trade Embargo Ngasi Ahingdagi Houragani Jeliangrong United Front na UNCgi Trade Embargo mawa logde haikre Myanmar ga lona ba naga singda khundaba ngamkhai paringda sambal khaba masung free movement regime FMR chanahan khidabagi mayokta United Naga Council UNC na National Highway Singda ngasi ahinglong yaidagi matam kaktana economic blockade chathaba Houragani Amaromda Jeliangrong United Front ZUF na National Highway amadi Trans-Asian Railway da UNC na kauriba economic blockade ta makal amatagi cooperation piroi haina phongdorokle Front nasigi information and publicity secretary Lui Gangmai na khuyek pidu na thadorok pa cherol ama na hai Jeliangrong furup ki miyoi singna khundari ba bafam amata da UNC amasung masiga chatminariba loop amata na makal amatagi khongjang sangshin ba yaroi UNC na kauriba matam kaktaba economic blockade asi maram chadaba oivana Jeliangrong furup ki miyoi amata na sawatpham thokte Cherol asina hai Prime Minister Narendra Modi na September 12 amasung 13 da Manipur yauna awangnong poki state kharada lakna ba thaurang tawriba si taramna oe malemgi thakta maming leraba luchingba sina lakpa matamda awangnong poklamdamgi miyamgi apamba matungin thaurang kaya laukthoklambaga loinana Jeliangrong furup ki demand kaya soidana piramgani haibagi thajaba lai adum oinamak UNC na nagataba mafam pumnamakta matam kaktana economic blockade tawgani hairiba si maram chade September 9 gi ahingnong yaidagi hauraga nagataba mafamsingda paikhaliba railway gi thabak thauramsing yauna national amadi international project pumnamak thingzilagani hairiba si maram chaba watle kumjali singani kunmari gi September 19 da cabinet committee on security na Indo-Myanmar border da kilometer 1,492 sangna sambal khana ba masung free movement regime jana handana bagi wafam ayaba pikhibanai thaurang asina naga singi interest sokpa taravade matamduda UNC na protest tauramgadavani haina suserol sina phongdorokle Nepal da social media ban tawbadagi chauna hingsa thokre police ka muknabada miyoi taruk sire Nepal government na laibak aduda Facebook YouTube amasung X yauna social media platform sing ban tawkhibagi mayokta ngasi laibak adugi miyamna akanba protest sathakre protest adugi manungda police ka mungnabagi thodokta miyoi taruk sikre miyoi nifugani thoi henbana asok apan nanglei soklaba sing adu civil hospital amasung National Trauma Center sing da layeng sathari haina Kathmandu post ki paw man haire paw asina makhata na hairi vade Nepal government na social media ban tawkhiba dugi mayokta ngasi laibak adugi miyoi lising kaya na lambi da thoktuna protest sathaba yauna parliament ki akoiba da khariba bap wear sing adu inthoktuna parliament house adubu koisinduna thamkhe irang adubu laksinaba lakhiba riot policing protester adugi maikidagi mafam adudagi handoknaba khangankhe adubu police ki maikidagi irang adubu control tawnaba tear gas amasung water cannon sing sijinnaduna tankhainaba honakhe Thaudok aduna mafam sing aduda army gi ahenba force kaya deploy tawba yauna parliament building gi akoiba jaga sing government secretariat presidential house yauna city gi maruiba mafam sing da curfew thamkhre protester sing gi maikidagi Kathmandu gi street sing da corruption thingadavane social media natte youth sing na corruption gi mayokta lai haina slogan kaya laukhe panba yabade Nepal government ki maikidagi laibak aduda social media platform sing aranba mawongda sizinnarakbana maram oiraga authority sing da register tawnaba khangan khrabasu thabak oina pangthoktabadagi ban tawkhibani haire toilet ta smartphone sijinnabana Hakselda Khudongthiba Kayamarum Thokhalli miyoi ayambana toilet amadi bathroom changbada smartphone da message yengba pau paba masung social media yengbagi thawong toina chathaba thengnai hairiba hainabi asina Hakselda Kayayamna akaiba thokalakpagi haiba miyoi ayambana khanjiluba tawde hiram asagi matangda Christian Medical College Vellore gi neurologist Dr. Sudhi Kumar na haiki madude toilet manungda matam sangna famjilaga smartphone sijinnaba haibase khudong thiningai oi maruoina hemorrhoid ohelaknabagi risks hengadalli haire smartphone in the toilet a hidden risk you should not ignore haina mingthonba report amada Dr. Sudhi Kumar na hai matamgi awanba matungin na angangdagi hauraga ahal fauba toilet changbada smartphone pusinbagi hainabi thamnarakle masina maram moiraga miyoi kayada hemorrhoid ki risks hengadallai nungsang thungba haina su khangnaba hemorrhoid na miyoi bagi punsi mahingda chawna akaiba thogalagle Public Library of Science kauba journal amada phonglakpa report asina hai miyoi ahum khudingi manungda anide bathroom changbada smartphone pusinbagi hainabi lai smartphone paidaga toilet a minute mangadagi henna phamjinduna lai masina maram oiraga hemorrhoid ki risks chadani fuga taruk hengadalle
Amaromda Bostongi Bet Israel Bekones Medical Center da Gut Brain Research Institute ki director oina laiba Dr. Trisa Parichana haiki madude mobile phone pusilabade miyoi ayambana mathau taba matamdagi hena sangthana toilet manungda famjinduna lai kanagumbana toilet ta mobile phone pusinbagi hainabi asi thadokpa ngamdrabade magazine natraga pause pusilaga athuba matamda mobile phone pusinbagi hainabi thadokpa ngamnaba hotnagadabane matamgi awonba matungin mipum khudingmak ayuk yahurakpadagi hauraga numidang tumlamdai fauba mobile phone sijinnabagi hainabi thamnarakle masina Hakselda chauna akaiba thogalai haiba thoidongna khanjiluba taude matam sangna mobile phone sijinnabana hakchang soganbagi mathakta pukning wakhalgi phibamdasu ahongba lahalle masaki sahi 13 sudriba angangsingna smartphone sijinnarabade tungi punsida muka hena khudong thiningai oi haina report asina phongdokle